आकाशवाणी इम्फाल R.K. Gorani na pau pajari ahanbada maruiba pau Manipur gi jila mangagi police station tarung na kon mafam singdang hasi khudaktagi amuhana afas passing makhada disturb area laukthokre Manipur da hauji oriba santi raksa gi phibe masi yanglaga griha mantralay na nauna tharakhiba kendragi armed police force ki company kun Imphal da thunglare jiribam dagi angang ahum yauna miyoi taro phajin khiba adu tekta kaitan thaduroknaba maikai kya dagi appeal tawnarakli Maling diabetes na bit ngasi Manipur rasu tongan phamsingda pangthokna khre amasung Manipur gi jiribam jila da ungkhatnabagi phibam hengalakliba asi yenglaga Assam Manipur ngamkhai paringda kasar police na security gi thabak thaurum sing kankhat khre Manipur gi tongan majila mangagi police station taruk na kon mafam singda ngasi khodaktagi amuk hana Armed Forces Special Powers Act apaspa dising amaga sama panyakhani pangi makhada disturb area laukthokre Hariba police station taruk asina kon mafam sing asi hanadi disturb area laukthoklu Police station sing adudi Imphal jila gi sengmai amasung lamsang Imphal jila gi lamlai Jiribam jila gi jiribam Kangpokpi jila gi leimakhong amasung Bisnupur jila gi moirangni Masigi matang da Kendriya Griha Mantralay na ngasi notification ama thokre Notification adu na hai Manipur da oriba security ki phibam amuk hana yengsileba matung da Kendra na hairiba police station taruk asina konba mafam singda apaspa thamagi tangai phadaba leiri haina warep lauduna disturb area si laukhthorak pani masi mathang sahi disingani kunmanga gi March 13 phawa chanagani Disturb area laukthokpa asina hairiba mafam sing asida security lehenaba masung laloba sing thabak thong sing laksinaba security force sing da ningtin operation chathaba ngamhalagani ningsing bayai raija ki tongan jila sing police station 18 da hanadi disturb area laukthoklurabani masi hokiba oktor amadagi makhata na tha taruk sangdorakpani marak sidanga si police station taruk na konba mafam sing da amukana disturb area thamjillakpani Manipur da hauji oiriba santi raksa gi phibe masi yenglaga Griha Mantralay na nauno tharakhiba kendragi Armed Police Force ki company kun Imphal da thunglare ngarang nunthil dagi hauduna Indian Air Force ki akhanaba aeroplane amadi helicopter singda company singda Imphal airport ta puraki nauna lagliba company kun asi tharaga hauji raija asida punna Central Armed Police Force ki company chaniga tarani pan sure masida CRP की कंपनी चामगा तरा मंगा रैपिड एक्शन फोर्स कंपनी नि पान BSF कंपनी मरफुमरी ITBP की कंपनी मंगा अमदी SSP कंपनी तरु याउरी शिक्षा मंत्री थौनौजम बसंत कुमार ngasi angang singi nimit ka mari reina ya paujel pirakli Sri Basanta Kumar gi paujel da hai angang gi nimit asida tungi yumbi ogedor angang singi damakta afaba shiksha piba Aki tuzung yaudana angang sing ningtina laik tamhanmi asobo thodang lei haibasi ningsing halli angang sing mahi masing ningtina tam haibasina tungi matik saba nagrik amam oirektuna leibak asigi yumbi oirakadoribani ngasi angang sing asa amasung makhogi pandamna tungi leibak asigi saktam lepkadoribani hainasu mantri na makha takhi paugi marak thana tenba break ama Apomba khudingma cancer nate tawigumbasung chin lei yari yakhong ngau khanau naton amadi thyroid ta apomba leirabadi matam chana akhang ahei doctor tanabiu NABH phanglaba AOI Babina Specialty Hospital Sajiwa Jail Road Khabaisoi Imphal East ta chaliba November tha ama chupna ayupung mapal dagi taramathoi phauba free consultation gi khudong chaba pizari hospital asida CMHT PMJAY health card paiba patient khaktana tana Manipur government ki employees sing loinana mahaki imung manung sing gisu kanaba fanghali tabiriba pawasi Akashbani Imphal dagini Jiribam jila gi Borbekra division gi Jakura dor gi angang ahum yauna miyoi taru phajin khiba adu tekta kaitan thadoraknaba BJP Manipur Pradesh na appeal tawri Imphal in taipa su tekta leiba thambal sanglen dangasi pangthokiba pawgi miphamda BJP Manipur Pradesh ki President S Sardan hai misam da hingsa gi thabak chathaba yaning de masi pangdabagi thawongni Manipur da matam khara irang nemtharuba matung asiguma laibak thiba thodok naun amu tholakpa sida miyamda henami paiba pohalle Srimati Sardana hai nimit kharin asida lamdam asida nauna thoklebi irang asi loisinaba kendra sarkar da en mathabak lakhotnaba su khangan khre
थोलिबि इरांग असकी मतंग राज्यपाल लक्ष्मण प्रसाद आचार्य गस उनदुना हेन ममिंग जगमिनब तक्सिनख्रे श्रीमती शारदाना हाई बोरोबेक्रा हाइरिबा जगह सिदगी अखोगी पिकलिबा अंगांग यावना मियोय तरुक अखोइना फादुना थम्मिबसे मियोयबगी मिनुंगसिगा लोइनना मियोय तरुक अदु अथुब मतमदा थादोकपिरक्तुना मागी इमुंग मनुंगी मियोयसिंगदा सिन्नबिननबगिदमक्ता भारतीय जनता पार्टी की साइड तगी कोई हाइजरी लांगथबाल केंद्र के एमएलए कर्याम श्यामनसु अंगांग अहुम यावने मियोय तरुक फाजिनखिबा अदु अथुब मतमदा थादोकपिरंगनबा अपील तौरकली इम्फाल वेस्ट की तापोकपी बाजार दंगसी स्पास्टिक सोसाइटी ऑफ मणिपुर की नोमी ओइबे सेमिनार अमा हौदोकलदुना श्री श्यामना हाई मियोय तरुक फाजिनखिबगी थौंग असिना कांगलुकी खेनबा थमदना मिपुम खुदिंगमकी थमोयदा चावना नुंगाइतबा अमा फावले मागना हाई थौजाल हैबे हैबसी ईश्वर हेक ngamthangni hainaribani maram aduna makoi tarukpu aso engam yaudana athuba matamda thadok piraktuna imung manung amadi miyamna waribasi kohan binaba mari lainaba singda apil tauri tarukshi phabgi thodosi asoke mate ripuming sida pal kangana nungaitaba phawba aduna minung siga loinana khanbiraga angang sing de mama sing thadopiro haidana ai apil lama tawjari adi request tawjabani thadopiro minung siga loinana hingminasi mogi awaba do akoi yengba ngamde loinamuk jati khudinguna masi feel tarungani शिवसेना मणिपुर फाजिन की बेमियोइसिंग असो एंगम याउदना मिनुंगसिगी येंगबिदुना थादोपिरंगनबा अपील तौरकली इम्फाल बाबूपराद लेबा दल के ऑफिस ता पांगबुसिंग उनबदा शिवसेना मणिपुर के प्रेसिडेंट एम तोम्बी सिंह हाई राज्य अस्ता मौसा की फिबम तमना तमना हंजिलकले हाइदुना पुनिंग खरा इंथानरुरबनी अदुबु हंदक निमित खरि नेसिदा युममै थाबा नोंमै अमदी बोम याउना लांदारापी थौंग असने मियामगी पुनिंगदा सरांगनबा अमा थोअले असिगुम फिबम असे हंथनबा मरी लेनबसिंगना अकनबा थबक लौकनबसु दोलासिना तक्सिल्ली मणिपुर पीपल्स पार्टी एमपीपी नसु मियोय तरुक फाजिनखिबा अदु यानिंगदबा फोंदोकली केंद्र अमदि राज्य सरकार अनिना होनदुना फाजिनखिबा मियोयसिंग असिबु मखोय मखोयगी इमुंग मनुंगदा असो एंगम याउदना सिनबिनबा हाइरी ऑल इंडिया तांजिम इ इंसामनसु अंगांग अहुम याउना मिसम तरुक फाजिनखिबा थवोंग अदुबु कन्ना यानिंगदबा फोंदोरकली राज्य असगी सिंगया तमियाद लेरिबा लबुक सिंगदा लौलोकपा मतमदा ngak सिनबिनबा मतिक चाबा सिक्योरिटी फोर्सिंग थबिनबसु लुपसना अपील तौरकली मणिपुर स्टेट कमीशन फॉर वीमेन पीस एंड इंटीग्रिटी कमिटी क्यामगई थौबाल अमसु कक्सिंग डिस्ट्रिक्ट अपुन बलुपनसु फाजिन खिबेमियोय तरुक तेक्ता काइथन थादोकपिरंगनबा अपील तौरकली राज्य असगी महिरोसिंग नसु ngasi wakan mifam famduna फाजिन खिबेमियोयसिंग तेक्ता काइथन थादोरकनबा हाइरी राज्य असगी तोंगान तोंगान फमसिंग हौजिक असो एंगाम याउदना लबुकता लौ खावबा अमदि येइबदा सिक्योरिटी फोर्स ना सेक्शन थौरांग लौखतले कक्चिंग डिस्ट्रिक्ट पुलिस अमसु बीएसएफ पर्सनल सिंगना तांगजेंग खबुक सुगुनु अमदि सेरोगी अकोइबदा लेबल लबुसिंग दसो सिक्योरिटी पर्सनल सिंगाक सेंदुना लौमी सिंगबो निंचिने लौ येइनबा ngak सेली लमलाई केंद्र के एमएलए खोमातम इबोमचाना हाइदी इम्फाल जिला के मनुंग जनबा थमना पोकपी सना साबी सबुंको खुनो अमदि शांति खोंबाना सिंगमा मफम सिंगदसु लौ लोकपा लोइद्रिबा फावबा सिक्योरिटी फोर्स ना ngak सेलगनी langmaidong amade chandel ri singkhong singda leiblo bo singdasu ngak senbi thabak sathari मालिम के डायबिटीज नुबित asi manipur dasu tonga tonga mafam singda pangthokhi mapung oiba tharum raijagi directorate of health services ki ncd cell da pangthokhi thromadu da state nodal officer ncd dr yungkhaibam pemchandra singh hai नोमा नोमगी डायबिटीज नाबा मसिंग हेनगलकली मसिदगी ngakthoknabi khwaidigi laiba upaidi hakchang sajel tawba afaba chinjak chaba amadi blood sugar test tawba tangai fade amadi doctor singi poktak tangai fade mahangna hai english ngani kunma thoidi hawduna hawju fawde mi lak manga screening tawkhre masigi manung de mi lising yangkai diabetes naba thengnare mahangna hai Paramasi pangtopi maramdi non communicable hinkalakpana manamodana diabetes hypertension asina chingba anawa mayam ase hojik kan hinkalakli donina anaba punamanasu chahi gi tawdaba yadaba testing masi punama ase government nesik ncd clinic ena hangduna koi district hospital sindle lebani donina ayushman arogya mandir haina khangnaba sub center singda masigi khangdoknabai khudong chabasu lebani masigi khudong chabasi lakhan janingi
District Health Society Chandel nasu World Diabetes Day palan thorom ngasi jila asigi District Hospital da pangthokre ngasi thorom aduda Chandel gi CMO Dr. Jason Matthew Monsangna athobe mithungni oina saru yakhi Chandel DNO NCD Dr. L Devin Singna diabetes haibilaina asidagi karam nangak thokan habi matang da wafam kya thamki palan thorom asi sei khudingi numit asida malemgi International Diabetes Federation amadi World Health Organization asobo thodang lawduna mipum khudimakta laina aski matan awareness piri ngasi ki thoromatu da District Hospital Chandel gi Medical Superintendent Dr. Sarbam Sakchungam Hospital aski staff sing saru yaki tungda lemna layang ba amasung hidak langthak yengthokpagi thorom amasu pangthokhi Manipur State Journalist Award lising ani kunmari phangada mi sing minglaw thokle Director of Information and Public Relations de pana thokpat cherol da hai tongan tongan ba category nipan khaidokton award asi pigadabani award yengthopagi tharom thas ke tara trok jati gi press ke nimita pangthokani Akashbani Imphal dagi pau tabiri Manipur gi Jiribam jila da unkhatnabagi phibam hengalakliba asi yenglaga asa Manipur ngamkai paringda kasar police na security gi thabak thorom sing kankhat khre barak turel gi pular taldagi dupita turel paringda kasar police na hi tongduna patrolling set pamadi mafam kya da numidangi matamda pamdaba thodok toktanaba patrolling set pagi thabak kan sathari kasar police na ain kana chaksileba miwesing thingnaba amadi lamdam aduda irang thoktanaba thabak kya marum su lokhat boloina na asat awoksing check tobagi thabak su sathari Assam Rifles amadi Mizoram Police ke apunba kangbu amana lupa lak marphi mari rongi mamal oigidaba heroin gram samangatra tru phagat le Mizoram gi melbu khungangdagi nupi ahumdagi heroin sing adu phagat khibani amaromda Mizoram da security force nami amadagi lupa lak kunmanga henbi drug fare Assam Rifles ki paun hai akangba paw ama phangbedagi aizol gi mafam amadagi Assam Rifles Special Narcotics Police amsung CID crime branch na drug adu phagat khibani Pradhanmantri Narendra Modi hayeng Bihar ke Jamui jila da pangthokadaba Janjatiya Gaurav Divas hawdokani numit asi Adivasi lusingba Dharti Abha Bhagawan Birsa Munda gi samang yangkai suba mapo kumonga mari lainana pangthokadabani Sri Modi na Birsa Munda ba ikai khumnabo aina postal stamp amasung selme eksu puthokani Pradhanmantri na rajya da lupa koti lising taruka chatruk nipusang na paikhatpa tongan ba chakwat thorangi project kharana sangagani kharana jatra hungani Haujik sanabagi pau Devika Chingtham dagi Walida wabagai kang sangda chathariba humfutaruk suba Sarchurachan Memorial League Cum Knockout kang tournament ki ngasi sanakiba ahanba semi final da hokna nambolbu panjal tara tare tara nithoi de thoikre ani suba semi final da hayeng class A ga LSK ga thegnaragani Manipur amasung Sikkim humfutara Nepal suba National Football Championship for Santosh Trophy lising ani kunmari kunmanga da thengnaragani Tripura gi konung Agartala da leiba Umakanta Mini Stadium da hayeng ayuk pung mapal da match asi sanaragani aduga atopa match amada nungthil pung mari da Tripura ga Mizoram ga sanaragani Karnataka gi Bengaluru da December 3 tagi Nepal fawa pangthokadauriba National Wrestling Championship da saruk yagadaba Manipur gi sanaroi sing khannanaba Khuman Lampak Indoor Stadium da tha asigi kunnithoi da trial selection pangthoklagani akupa marol Manipur Wrestling Association dagi khangnaba yagani None jila gi Longmai Bazar da leiba Duigai Jang da ngasi artificial football turf ama sangakre sangabagi thoramda None District Sports Association gi General Secretary Ningthau Chapau Kamai CSO Luchingba Singh amadi sanaroi kaya saruk yaki agafe haina mingthonba turf asi football masana asibu sanaroi singda makhoi gi haithoi singthoiba adu ningthina semgatnabagi pandamda sabani ngasi ahanba oina Awangkhul FC amadi Namdunlung FC ga match ama sanaki Bihar gi Rajgiri Stadium da pangthokliba hockey gi Women's Asian Champions Trophy gi semi final da Bharat na Thailand bu straight set ta 12 sino da thoikre Gorani Haujik aroibeda maroyu pau amukhana Manipur ge jila mangage police station taruna kon mafam singdanga si khudakti amuhana apaspa ki makhara disturb area laukthokre Manipur da haujik ariba santi raksa ki phibe masi yenglaga Griha Mantralayna nauna tharkiba kendri armed police force ki company kun Imphal da thunglare Jiribamding angang ahum yauna mioi taruk phajin khiba adu tekta kaitan thadorangna maikei kya digi appeal tawnarakli Malang diabetes numit ngasi Manipur da shu tonga ton pham singna pangtokna khre amasung
मणिपुरगी जिरीबाम जिलादा उंखटने फिबम हेंगलगलिबा असि येंगलगा आसा मणिपुर ngमखै परिंगदा कासार पुलिसना सिक्युरिटी की थबक थौरमसिंग कनखटख्रे पाउ लोइजरे।